खुरमजरी ISTV के पाव मियंग ताबिरब सिंबु तराब नुक्सरी अहानबद मरुब पाव सिटी कन्वेंशन लाक्लिब तांग तरुक्तगी इंटरनेशनल लेवल की कॉन्फ्रेंस पांगथोक्तुना सिजननबा होरगनी हाइना चीफ मिनिस्टर ओक्रमी बोबिना फोंदोक्रे हदकी संगाई फेस्टिवल असी टॉप मवोंग ओइबद नतना सोशियो इकोनॉमिक चाउना मटेंग ओइगनी हाइना पार्लियामेंटरी सेक्रेटरी एम पृथ्वीदासना फोंदोक्रे अमदी कमर्शियलाइजेशन प्राइवेटाइजेशन अमदी कम्युनलाइजेशन लैरिब मखै इंडिया की एजुकेशन सिस्टम दा कैदुंगनुंगदा मिपुंग खुदिमक सिंसिनबा ngamloi हाइना दिल्ली यूनिवर्सिटी की दिन ओइरंबा प्रोफेसर अनिल सात गोपाल दा फोंदोक्रे पाउ सनुंग पिजरी संगा खिबा चही अनिरोम फारबसु लोइसनबा ngamdana लाखिबा सिटी कन्वेंशन सेंटर असे लाक्लिबा तांग तरुक्तगी इंटरनेशनल कन्वेंशन अहानबा ओइना पांगथोक्तुना सिजनबा होरगनी हाइना चीफ मिनिस्टर ओक्रमी बोबिना फोंदोक्रे ngasi चीफ मिनिस्टर ना सिटी कन्वेंशन की फिबम अदु वर्क्स मिनिस्टर डॉक्टर रतन कुमार अमदी अतै ऑफिशियल क्यागलोइना यंगसिनके ऑडिटोरियम अदुदा रूपरागगी ऑर्केस्ट्रा अमदी आर्टिस्ट सिंग याउना परफॉर्मेंस पीदुना चेक तौके लुपा करोड़ हुमफु तरे लोमचंग साखिबा सिटी कन्वेंशन सेंटर असिदा सीट चाट्रुप मरफु निपान रोम चनबा ऑडिटोरियम सीट हुंद्रा निथोरम चनबा ऑडियो विजुअल हॉल अमदी सीट मरफु रोम चनबा कॉन्फ्रेंस हॉल अमदी मल्टीपर्पज हॉल अहुम याउरे पाउमिसना हंगबा वहंगदा चीफ मिनिस्टर ओक्रमी बोबिना कन्वेंशन सेंटर असि ममांगदा संगाख्रबसु मनुंगी वायर फिटिंग अमदि अतै थबखरा वाटपदगी थेंगथरकपनि मरुएना पोचै सिंगसि मपानदगी चेनबा ओइबना मतम चंगे थेंगलबसु थेंगना क्वालिटी मपुंग फाना मेंटेन तौननबा अकनबा इंस्ट्रक्शन पिदुना थबक असि लोइसलकपनि हाइके अमरोमदा संजेन थोंग असिसु मपालेबाक्तगी इक्विपमेंट चेनबना मरमोइदुना खुदोंग चादबा क्या मायोगनरी अदुबु मणिपुर सरकार नदि संगाई फेस्टिवल नंगनबा यामना कन्न होनबनि संगाई फेस्टिवल असिदा मणिपुर की मरमदा खंगनबा स्टॉल यांखैदगी होमफुमुक हांगदुना थमगनी मसी ममांगदा पांगथोकिबा संगाई फेस्टिवल सिंगदगी यामना टॉप सक्तम अमनी हाइके फिनिशिंग ले याम खुद चंगबा अदुना कोइनसु तमना दुम तौरगा साउंड सिस्टम पे सिस्टम खंगदे खंगदे मसी मतम चंगजरसुनु याम तमना अदु क्वालिटी करि अमा कंप्रोमाइज तौबा यारोय हाइना कनो तौबनी अदुगा हंदकी तांग तौक तौदुइसे मसी मयामनसु हेन खंगबिरमनी मसी इंटरनेशनल इवेंट हाइबा तारे कॉन्फ्रेंस होइजरसोबा मी मोर देन 600 हेन डिफरेंट कंट्रीज सिंगदगी रिप्रेजेंट तौगदुइनिना इंटरनेशनल लेवल दा तौगदुइबा कॉन्फ्रेंस नि मसी अखोइ ट्रायल बेसिस दा Yang mapandagi lakwa South Asian countries or maybe North Eastern gi khangde any international level da any type of conference kai tawda yanana ba na madu gi facility se koi engineers sing su yamna kupna yenga tongan ba room ji hapaga any exhibition tawge har so ma tawge ha hujik su la isni moi tongan ba countries sing exhibition kai tawdu se sumaina tawbuni na सिटी कन्वेंशन सेंटर यंगसन बादुगा मरी लेना टीम असिना थोंबुथोंग ताबलंबी की फिबमसु यंगसन के वर्क्स मिनिस्टर डॉक्टर के.एस. रतन कुमार ना संगाई फेस्टिवल असिन नंगनबा थोंबुथोंग ताबलंबी याउना मिनुथोंग ताबलंबी असिबु मपुंग फाना चथोक चसिन याननबा अमदी लंबी सिंदनबा कन्ना होनरी लंबी असिन नबेमगी तांग 15 फावगी मनुंगदा पुन्ना लोइसन बपानदम थमले लोइनना संजन थोंग सेम्बा लोइसन दबगी मतंगदसु वाफम क्या फोंदोकी यामना सेमना संगाई फेस्टिवल से नंगनिंग बदगी हाइतारे ताना फरे एयर कार्गो तोरगा पोरक्सिबो अना हाइबनेबा अदुना मोइगी अखोने दे यामना कन्ना तै प्रेसिडेंट कांबुसिदा अदु हुजिक लैबो पोटसिदि मोइना वर्क ऑर्डर की मतुंगिन बोदी कंपनी द पीबसे थोंग लोइबसे 1 ईयर ने अप टू मोगी अखोगी मे बोगी लैबो मे दैने बो खै होग्रिजे अदुबु अखोइना संगाई सिगी येंगा यामना मरु ओइबो थोंगनिना मोइदा कन्ना प्रेस तौबने अदुना मोइगी होय होटपदि मोइजु याम कन्ना वने सिम्प्लेक्स सेजु अदुगा हुजिकी मपानगी लैरिबा हेंगर दुदि मोइजु उपाय लैतब
Lakliba November ki tang kungama thuide ki kuntra fawa Imphal East ki hapta kangjibungda pangthokadoriba Sangai Festival ki damak sem saba chada humfu ki changda loisilakle. Anaki festival asina mamang sahi singda pangthokiba festival singdagi yamna top pa amadi Manipur ki socio economy da chawna kanaba oigani haina tourism ki parliamentary secretary oidiba Mairenbam Prithviraj na phongdokre hiramsida report ama Manipur ki tourism, culture, akhoi ki sports, akhoi ki Manipur as a whole product amoina through Sangai Festival ki platform da akhoi na India ki tongan mafam singda Prithvi ki tongan mafam singda koina showcase toraga Manipur sibu akhoi ki keno moina akhoi ki showcase tok pado adu ki main theme ni seng na hairaga di masi ngasi ISTV news gi team amana hojik hapta kangjibungda Sangai Festival gi damak semgat sagaliba sing pau lorubuda sada humpu gi changda loisil lamba amadi tourism gi parliamentary secretary oriba Mairenbam Prithviraj ga haktenna unaduna wari sanarubada mak number wa wafam kya phungdorkibane festival asigi punna stall chamri humdrani masida premium stall da chamayankai food stall da chamayankai amadi ordinary da stall chama humbudrani loinana explore Manipur pavilion hangduna national amadi state awardee singi lemna stall hangan gadori mamangi chahida premium stall amadi food stall da lupa lising tramanga fi piduna stall phamalambadu handaki chahi asidadi miyamgi kudong chana naba lupa lising tara da lepki aduga ordinary stall amagi fina lupa lising tara oirambadu handaki chahi asidadi lupa lising taret khakta piduna phaman maya hangani haina M Prithviraj na ISTV news ta phongdorki food stall sing asida Manipur gi tongan ba ethnic group singi indigenous food sing khaktamak phangangani haiki handaki da tongan ma puthokchaki khalipsna koina Manipur gi lariba tongan ba ethnic tribe singi magi ethnic tribe mongi for example Tangkhul Naga gi hairasi Tangkhul Naga gi magi ethnic food si magi product magi local even sinari potu su Tangkhul Naga da nungbi chokpui da thongba gumba adagi mo akoi kuki gi mo mizo gi paite gi adagi koi Manipur gi koi maite gi hairasi maite gi chagluk si for example akoi na akoi gi usop ta wa mathel mayam je display ga tawraga thamaga madu gi thali ma cha gi hairasu hek phangan ba hek changpham oirapna chol yankai dagi humpu fawbudi visitors singna Manipur gi itihas karino khangnana ba amadi art and culture loinana tourism sports na chingbagi matangda khangana ba honari haiba wafam phongdoki kauna gi product se phakse sare yolani yolmi mathakta koi live hoina demonstration tawba phakse sabu lanba akoi gi lai dibi sabagi adagi tongan ba singde koina product se showcase tawba akoi gi tongan ba tribal gi jewelry saba adagi sigumba mayam am lai thangi kamaina sai loina display mathang toraga magi explanation ma so koi phajana pizarani Sangai Festival asida department loina ma coordinate tawduna state level committee assembly loina na masi mai pangana basu kanna honari festival asida China Myanmar Thailand British Japan chingbadagi tourist sing lakani web ki kutang da festival asi malem sinthungna unana ba pandam thamli haiba wapam thamki both cultural program sing pangtokani hairaduna Manipur da tourism industry na summit loan fagadan bada atoba sector oigini hainasu phongdoki Manipur gi oina kanagada ba festival asida lamdan sandra amadi atai sport sing da tourist sing na yanganana basu honari miyamna numitarani chupna pangtokadori ba festival manungda ban blockade na chingba sing tawbiganu miyamna cooperation pibi haiba wapam phongdoki handaki Sangai Festival asi koi Manipur le praja kuting mangna koi gi chauba ai gi kainoni haina khanbiraga ai gi daita ai gi responsibility tawbiba the throughout the festival da karigumba koi gi thoning da bathaw amatta thon bidaba aduga masida koi gi banung na chingba amatta kobidaba aduna masi thamjani hojik sanjen tong semba loidriba sida kudong chadaba kaya miyamna leirabasu punna khangminasi Manipur sarkar na di kanna honabani foreign dagi equipment sing sen ba yaubuna matam chana loisin bangam dabani haiba wapam thamki hojik alternative way sing festival asi yenglaga yamba sema sabalo silakle haiba wapam M Prithviraj na phongdoki ISTV pawgidamak en ranjan amadi naroibam Philips Imphal commercialization privatization amasung criminalization leiriba makai India ki education system da kaidunungda mipung kutimak sing sinbangamloi haina Delhi University ki School of Education gi thabak gi potharabadin Professor Anil Sat Gopal na phongdokre emsuna sinduna lup asgi mayai losin da pangthokiba nomagi oiba kanane raba mipamamada wapamasi mak na phongdokibani tawramasida emsu gi president TS Naresh All India Forum for Right to Education ge executive member TS Surjitsu Sargya ke Professor Anil Namakhatana listing chamapan marfugi aduwaidagi India gi oina sarkar gi mahi tampham sing asi muthatnaba aron balalong satharak bananga sidi state khudimakta sarkar gi mahi loising sing mutharakli mahi singna fanglamba khudong chabasing tapna lauthokibidagi school ayamba mutpada miyamna su pamuba
ꯐꯥꯎꯍꯟꯗꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯤ educationꯕꯨ ꯂꯂꯣꯟ ꯄꯣꯠ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯁꯤꯜꯂꯛꯄ ꯊꯧꯑꯣꯡꯅꯤ ꯍꯥꯏꯈꯤ Manipur government was to destroy school system, college system, university system, step by step, bit by bit in the last 10 years, 15 years, 25 years. Then they said, we are now going to either close the system or sell it to some private company. ngarang numidang pung 9:10 rom taba matamda hangang police station ge manung san ba koirengei da leiba chama homfumanga suba territorial army battalion gi a company ge campus ta sakang daba singna hand grenade abalang sinduna pokhai hanbada personnel amasire laikidraba miyoi adudi assam rifles ki chama sumna tari suba engineer regiment ki lance naik ganga singh kawi pune dagini mahak chama marfu humdoi military hospital da laikanarba matungda laikidabani Thaudok adugi makha tarakpo oina ngasi ayuk mafam atuda hangang police ki bomb expert amadi Imphal East Commando gi team yauna thi buhumbagi thabak sathabada pokhai triba hand grenade amasu phangle bomb adu Manipur police ki bomb expert singa asan bige gi labuk amada asoingam yaudana pokhai hankhre Thaudok adu kanana sathaki bana haiba hojik fawbagi di chap chaba khangba ngamdre Amarom nangarang ayuk Kunmari suba Assam Rifles ki kangbu amana khudeng thabida achat awok sing sek tobada nupi ama hand grenade mariga konana phagale hari phagalaba nupi adudi iningli mapureba sarat kawi lamlai sector awangdagini hari Thawbal amasung Chandel district ki manung sanba ISTV local da Sports University namfuda sajinnaba honarakpagi mayokta hayeng nungthil pung taduktagi pung nimfunipan gi Imphal More lambi ban tawragani haina ISTV local Land Owners Association gi president MD Alimuddin Fongdokre Manipur Press Club ta pangthokma pawgi mifam amada mahakna makataraduna Sora Langthabal Kuno Koijam Khul ISTV local Kuno amadi Laising Minu Khulgi Khunjasingna Kundariba amasung lau unariba mafamda Naronda State Land Othoknaba Onthoklam matungda University sananaba thorang horagle miyoi lising ahum romgi uksak thakpada natana yum honganaba thorangi mayokta siba changba thidana kongjang kya sangsingani haiki Puso numjeraga su khara tha awadhani khara tha mangra khara tha hongawai tharga isa adu bilema ku basaduna lai tamhaliba ai suju nomnaga hingi be jaga sidana mo isku dakani lai ro manam da langon khoira paga sagani hayu mi wajin je oiro marinda re chango United Naga Council na su Koijam Maring amasung Laising Mino Maring Khul yauna akoibagi mafam sing Sports University ki damak lam loksin gani haina chatharigli bathong asibu yaning da bafungdorakle Sports University ki damak mafam saba atai laina area sida miyamna University sabigano haina yaning da bafungdoklabasu sananaba thawoina honariba si state government asi miyam gi mayok ta leiba thausilni hairi break matung da bayam butaram noksari Taxi kasi ngakna ahalaman masak khangba ngasiga naharol singna mathuk tai haina Commerce and Industries gi Minister Govindas Konthokjam Fongdokre United Committee Manipur gi meeting makhada United Club Organization Konthokjam amadi Manipur School of Yoga anina sinduna numit mangani satharkiba free yoga amasung youth personality development camp luisinbagi thoramda wapamasi minister na fongdokibani Konthokjam laidem bisanglen na pangthokiba thoramatuda USM gi Secretary General Jaisandra Konthokjam Kendra gi MLA K Sarat Kadagi Additional Chief Engineer K Manuranjan UCO gi President K Manihar Susargya K Masada Imphal East Imphal West amasung Thobal District gi Naharol Umdra Marina Sargya ki Sayasigi Dr Ambedkar Award Fanglaglabi Konthokjam Ongbi Anandini Laimada achama khudol potpiduna ikai khumna botke Minister Govindas Konthokjamna yoga si India na malemda tamba khudol amani fajabalam chat sajat kya mangsilakliba asi ekoina kanba ngamnanaba honasi haike ekoina India prithivira khudol ni bi ko guru sishya yoga da bi ro odaru guru na akoina ozana kulmani makhul da tuni respect akoina vyavhar UCM gi General Secretary Jaisandra Konthokjamna Manipur Sarkar na tungi miyam gi yenglaga mayai kaba drug thingna na bathausilama sembina ba pungning singsin ki haurakli bana simbu tungi achangba mi amamam oiba ngamna ba pandamna kemasi pangthokpani haike Manipur
Manipur ase maming leba adum lo Manipur oye adum yaba ai ko papu service Lising wa chatret kuntra ni thoi gi meragi taratare ni pan banong maijing namita santidas go sai gi kangbuna ningthau pamai baga tanaraga aikhoi gi ipai pu ke hana thambiramba tongan ba hiram ke gi mamal yamlaba khui lairik singbu khongbatuna mai thaduki haivasi tongan ba lairik makhal ke ada amadi lebaki masak naiba mioi ke ana yamna mayik sengna iduna leiri Puwadi da minamba amadi puwadi bu lana asum satkiba haibasi tungi mirolna kona amukhana warawrakani haina siko gi cherola mana phongdorakli ani thoktanabagi damak maikai kyadagi genglaga maram chaba amada amatta oina pulap punsinna pangthok minaba phai aduga tungi mirol kyada amadi charol surol kyagi damak khallaga mityeng sani genglaba kanda mangda chahi kya lan kiba amadi lana chatkiba adu haujiktagi hauna mikap tholaktuna afaba achumba puwari gi lambi amada aikhoi khudimak punna chalhaubana tungni yai phaba oirakani hairi Aran Puwari da yumpham oiraga pangthokpa thauramna laibak wathok oihannaba sinbiganu icham chamjaba miyambu thiamlaga amadi makhal kya gi pambai seasonarga aran ba maikaida singduna puriba singdagi section hausi laibak miyamna su maram chadana point yaudaba amadi miyambu lana lamjingada bathabak thorom kya da sarugya bidanaba sikona apil tawrakli Amaramda aikhoi gi phurup asigi haujik oiriba phibam amadi tungi khalaga ikop amasung enmanet kumba yamna masak naiba lupsingna masel mukdabgi thong asida mai onsin bagi mahutta lakliba waksing da pangthokadoriba puya mai thaki bagi ningsing thoram hena mapung phan marom da mai onsin ba honabiu haina kanglei ita sintha lupki cherol mana khangalagli ikop amasung MNF na sahi kuntra taruk chupna puya mai thakbagi ningsing thoram pangthoktuna lakpagi mahina ngasidi lamdam asida kunda minariba yelomi phurup singi chakum kudingda Zamin thangwinaba fanglakle adubu chahi kya changna aikhoi masel ningdon pomnaba honar mathau silsingdagi nanthok minanaba chahi kya changna honaba mathau tari masigidamak ikop amasung MNF na chahi kya amasu thoram kya pangthok changi oya mai thaki bagi ningsing thoram pangthoktuna aikhoi gi apunba pangal ama sagatminaba haibasi ikop amadi MNF Kaktagi Taudang di Nate, Madamasna, listening is soon at Taramangagi Janawari Tang, Tarahum de Pangtok to the Ningsing Torum Sida, Lupna, Angama Taudang Loduna, Sargagani Hari. Manipur Bhagavat Foundation Gi Hanba Mapo Kumon, Takelamum Leka Sagaro Taleba, Sadat Saramagimando, the Pangtokre, Tormaduda, Bhagavat Foundation Gi President L. Lakpati, Imphal Hospital Gi Director S. Maipak, Social Welfare Advisory Board की Chairperson CS Laibak Lotpi amadi ex-MLA Dr. K.S. Loken IMC Ward Number 13 की Councillor A.S. Tike na chingba miyoi kya na sarga ki Thormaduda Tribal Endangered Language की Promotion Convener Dr. T.S. Chandramani na Linguistic की mityeng da bamon kunchoklon amasung Bhagavat Gita haiba hiram da wangang ki Thorunga mari lainana Foundation की Secretary A. Aruna Scientific oiba mawong da Bhagavat Gita की Pauktak sing narol sing da yohan bagi pandam da lup asina lingkat pani haike. Ngarang namidang pung tararom taba matam da wangkai chokpam laikai da laiba khwairakpam momo sa kawa miwi amagi yum kangau dana horak ba mai na tum na sakre mai chakpa duda sel oina lupa lak mari sanasan taret upu kangthol na chingba sing mai chakpa da yaukre Manipur Fire Service kanguna matam chana laktuna makhata na mai adu sandurakta na ba honaba da namidang gi pung taramathui makhairom taba phawa mai kan bagi thabak chathaki IMC ki ward member Huidrom Norena awana tarba imungda miyoi bagi minungsi yengduna miyamna angamba mateng pangbiu haike lekai sida leiba sino mayamda magi mangta kiba pirol ngol khande leijaba angamba kitang thak to ani hain adaga bari lenawa government ki sacha ki su magi awa sida sauga haningi amsong mateng pangani haibasi ai modi aduna siumba nungai thudose amuhana thokena beso koina muhana kunna hona minaga khangminga ba su batau dabre khali ISTV network ki tidim line da puba optical fiber cable airport marak ta tatpadagi line asina konba Nambol Bisnupur Moirang Wangu Sagang amadi thangana chingba mafam singda ngarang eupung taramathoi dagi numidang ipung mapan makai fawba network asigi thorum sing yengan bangam kidre masigi damak network asina nungai taba fongdorakli National Highway 53 Truck Owners Association amadi
Kanglai Sports Academy Kiam Gai na sinduna Lungila Elizabeth Laikidabagi Taramatoi Suba Ningsing Thoram Kiam Gai Haibong Makong da Pangthokre Miam na Laikidabagi photo da Laisu Katuna Ikai Kumna Bot K Association ge President KS Inawagi Imong Manungna sponsor tawduna Mongsanga ge All Age Home ge Ahal Singda Cheng amasung Kambal Sing Kudol Tam K KS Nawbana Mina Mibu Otnai ba Hat pa Haibasi Ngasigi Kunai Asidagi Maru Phangna Mutatna ba Wakalonda Manipur gi Miamna Tamoi Sokna Nungai Kidaba Tawdok Asi Ningsing ba Oina Pangthokpane Social scientist David Lystamna Lungila Elizabeth ke Mihat Asi Singtam Animangna Tamoi Sokna Kai Kiba Adugumba Yamna Kaungamdra Tawdok Amani Elizabeth pu Ningsing bana Singtam Anigi Mari Hena Naksin Nanna bagi Machak ama Oigani Tawdok Amabu Oirabasu Singtam Puna Saruk Yaminabana Aikoi Masal Nungsinaba Ngamgani Haukraba Puari Sing Ningsing Hanbada Achoba Mating Oigani Haike Norma Francis na haigi badwasu mani aigi sari aigi natwe Manipur miyam gini aduna Manipur miyam na surga abada kholong pangtokra aigi namaduda penzer gini habado masima lamdam sigi akoi badala wili baisi miyam latana kumiyam thorum si pangtok pasima nasu adu yuwan tutu na heli heda nungai gada badi aigi ayam gi baikei lagi habitare thamjabung bada aigi now Francis na Mong Padoksu Sumaina aigi Medi Kulapta Unganda Simba Thoramsida Lakna Sarugya Biladi Ining iba message Sing Tamanigi Pazabado Ado Omkana Kumpadana Habigi Tazabado Masai Lapi Sinaw Sina Mungkumangaba Sonabdo Ta the Chumiana Kanzai Prajana Sel Lorga Board Pibanina Afabalangak Laknabada Kuro Tangali Haibasda State Level Debating Competition Nama Moirang Hanuba Youth Development Club Ki Complex the Pangthokre Club Asigi Golden Jubilee Thorongo Mari Lenan Pangthoki Bathoromaduda Pasoi Zilla Parisat Ki President Sumanta SSC Moirang Hanubagi General Secretary P Tombi Club Ki President Mangilal Susarga Ki Competitor Kunasarga Ki ba Competition Asida Adamikana first Luching Bichanuna second Amadi Miss Banana third position Pakre All India Forum for Right to Education Sinduna November Gitang Anidagi Hoduna India Pumbada Education Du Sandal Lambi on Tropa Lanai Miu Karagi Ohelakpa Amadi Furup Naiba Pathaki Bayokta Satagadaba All India Siksa Yatra North East Ki Oina M Sumaya Lusin Gi President Tiam Naresna Lamthakre Kongsat Asigamari Lenana Forum Gi President Professor Anil Sad Guptana Haukiba Tang Anidagi Hoduna Kaina Kumari Jammu Kashmir Rajasthan Chingba Mafam Singdagi Maikei gi Oiba Khongjangi Lamthakre Irom Chanu Sarmelabu Ikai Kumnaba Utpo Oina Awang Nongpoki Oina Imphal dagi Khongsat asi Hobani Maikei Kiadagi Lakpasi Bhopal da December gi Tang Mangada Thengnaraga Makha Taba Thorum Pangthokani Haiki Laibana Yen Yamna Liba Manipur Lamdamni Masishida Manipur education si tasina government school silo ni sida pasina maramurakan private school sing sida kogi is in every family me amsina koi mama sing sina kogi angang sing si tamhan ba matam da thenari awaba mayam masi ko na nabagi damakta akoi mayam sagi education si koi commercial lom da sanction ba yadaba asing education pro nabagi khanane nabagi kogi note sida mapam khuding de lakpa koi yatra si Manipur si lakanda koi masi khanane namsi lorkan sidagi amu khungtharaga atopa state Hainobok Kundrak Pam Bim Kauba Say Kuntaretom Surba Apopale Kidrabalu Koibu Haukiba Hingi Pung Anirom Taba Matamda Bihar Regiment Ki Kambu Amana Mayum Nagi Fakraga UNLMni Haina Lamfel Police Narmatombu Yaning the Bufungdukuna Hainobok Women's Welfare Sagolban Hainobok Mera Paibi Sanglenda Wakan Mipam Chatakre Vim Sek Suduna Yumpuri Bamichamni Micham Pabi Yaning De Armed Forces Special Power Seg Lautu Haiba Playcard Sing Sizinaki Bim Giloina Bina Mapureba Atuba Matam the condition Amati Yauduna Tadopiro Haiki Nasinung Tilpung Animakarom Tarapamatamda, Mantri Pukri the Labor Kuntra Suba Assam Rifles Ki, Armor Gari Amana, A Star Gariama Tenzilamatunga, Sienduna Chatpadagi, Miana, Angapamong the Yanakre. Taudogasi, Razbaban get me at the Tokibane. Accident get Taudok Aduda, A Star Car Adu, Meter Yankirom Chenduna, Puki Hari. Taudok Aduda mi so upon the Yaukide. City Police na Taudok Asi the Chenariba Assam Rifles Ki Gari, Fagat Kre. Islamic calendar listening and Suma Taramanga, Hizari, listening Machanipan Kuntra Taruk. Tara Suba Edition de Social Education Development Association Lilongi Seda Publication Department Sinduna Haurebi Jame Masajid Lilong Haurebi Maya Lekaida Formugit Horom Pangtokre
Tormaduda Tongan Tonganba Masak Naiba Miyo Kya Susarga Ki Calendar Asi Arvik English Manipuri Taban Humda Fongani Hai Break Matung the Mayambu Taramna Muka Nausari Max Kimakada IHIB Masung S Tingnana Batabak Toriba NGO Taruki Pibam Amada Amadi Uksul District NGO Alliance for Health ki kangbu nangarang yang sinkre Amadagi Organization Secretary Megasandra Amadi Alliance ki convener Wungpum Kasarna Luchingba Kangbu Amana Sanang Kaitel Dalaiba NGO CDA Koba Amagi Fibam yang Slubada Office Power Leram Dabatina Ki District S Control Society Ukrul ki Dr. Myonglo Vasumna NGO Asi District Society Digisu Office Laiti Haibagi Maki Maiki Digi Chap Chap Report Thakre Fongdor Ki Alliance ki convener Wungpum na Max na makoi ki funding lok thokraga thabak tawdaba NGO singi mathakta thabak amat lokhataba si pendi haiki Alliance ki wangang loi ke wingam na thabak tawdaba NGO singda fund thadariba asi sarkar na section dabadagi ne haina phongdoki Alliance na phibam asida tumina leiroi haiki amadagi secretary organization Megasandra na niyom chumdana fund loriba NGO sing matam chana Max na mityeng sangdrabadi miyam gi hu lakani haiki Sumaina mogi partner lagi basing jago enjo sing thabak taw du mayam lo lagi si koi taba koire lona masiji khun district ina koi khun district enjo alliance for health ka kusandar kanda madu ma NGO thabak taw basing du madu SIB NS na setting phangla basing mingda paisa loktok tuna leibasi max gi ina max Manipur State Control Society na kyam ko ni yengdal lagi doino Quality education purakna ba hona bada mahiroi singbo makhong dagi ningthina sangbatba tangai fadi haina Senapati District ki DC Jacinta Lazarus na phongdokre District Board of Education Senapati amadi Senapati District Student Association Cookie Student Organization Sada Hills ka punna sinduna numit Nini Chathagadaba School Singi District Level Literary Competition Senapati Town Hall da hodopagi thoramda wapamasi phongdoki bani Competition asida district asigi school kunma thoigi mahiroi chatruknomna saireng isai Fancy dress quiz samadi extempore da athoi hentanaki DC na makata raduna hojiki karak hidanaraba matammasida angang singbu ichamchamna mahi tamanbagi mahuta makoi gi haija singjabasing miyamda uthok handuna masak thopami amamam oinanaba honaba tangai fadre haiki The results of the competition, based on that we will be trying to the children who are very good in solo singing, we will try to help them out in that area where they can improve their singing talent. The same way in different angles we will see whichever is the appropriate way we will be helping them out so that they can improve. Low Yabel Loraba Matunda, Low Mapusina, Charu Sing, Sakai Bidaba Amadi, Mai Haduna Mangan Bidanaba, Adam Kaksina, Apil Targle. Charu Mai Tabas na Manak Nakpada, Laiba Uwa Sing, Gangbayaure, Piba Masidaki Kananaba, Adamna, Haidiba Wafumasida, Low Mapusina, in Binaba, Kangalakli. Mamang Tagitang Kuntramatuki Namidang Pung Taret Makarom Tarapamatamda, Suruchan Purgi Lighthouse Gi, ZRO, ZRA Gi, Kulai Pabami, Hum Marina, Faduna Pukraga, Halaga Hundoklama L. Kumnailun Komgi Miat United Comrade Revolutionary Army na nungai taba phungdoragli Lub asigi Secretary Information and Publicity SBB Komgi Cherolamana Lub asigi Captain Kumnailun bu Fakre haiba pau hek phangbaga lubki Higher Authority na ZRO da miyoi bigi minung sigaloina na asoingam yaudana thadok pirangna ba haijaki Lub asina Security Force amadi Police Station dasu thabak lokat pinaba report torami adubo karibata thabak lokat pigide Sin Cookie Mizo Singi Quite Charba Good Festival Harau Tama Numit Asibo ZRO Gi Mui Gi Oinadi Mihat Panumit Oina on Tokle Marilena Singdagi Mahaku Karimaram Gi Halibano Habado Atumatam the Sengdor Katabani Mark Hatpada Chenaba ZRO Gather Sing Atumatam the Security Force of the Police na Fabagaluna Maku Hat Abakitamak order P Kibasimbo Center Amadi State Government Amatic Sabat Cherak Peter Badi United Comrade Revolutionary Army na Tumina Laitokloi Hari United Tribal Revolutionary Army Utla SK Thadau Kanguna Manga Suba Reformation Numit Ngasi Tausem Subdivision Ki Manung Sanba Mutokal Gi Designated Camp the Pangthokre Toromasida Lup Asigi Laikhidraba Cadre Singi Bapam the Ikai Kamna Butke Lup Asigi Chairman ASK Thadauna E Muscle Hanabana Santi Purpangamloi Haike Diamond Youth Welfare Association Sangayum Pamgi Kuntrom the Super Foundation Dengasi Sangayum Pam Bulai Pokpe Society Hall the Pangthokre
Tharmasida Agriculture Minister Abdul Nasir MLA O Landhoni Sangayumpham Zilla Parishad Member Sajidasu Sargyaki Association asina konba mafam singda laiba ahal oiraba singda khudol tambaga loinana mamangna pangthokiba kirat sangdamnabada judge oikiba singda khudol piki Nangkalawai Zilla Parishad ki manung chanba Tronglawbigi Chingdongbagi lambi nagyat animaki kilometer anirom sangba idam nala NRDGS ki makhada ngasi tawkhre masida ising manghan dabada natana law pari chamarom dasu khudong chaba piragani haina video en kunjona phongdoki Manipur Public Service Commission Manipur Health Services ki specialist ki famlo nanaba advertisement thokiba sida medical graduate ama oina registration torba matungda medical profession da chahi umgi experience legadabni haibasi Central Health Services rule ga yamna taiwan naba thawni hari chap manaba fam asigi damakta UPSC na Loba Singidi candidates na darkar oiba postgraduate degree fanglaba matungda chahi umgi experience laiba oigadabani hari postgraduate loibana akaknaba subject aduda specialist oide haiba yaroi specialist aduda chahi thabak tawduna specialist ki title lownaba honagadabani hari hauzik sanabagi pau lowis Sanabaki Pau Lobisi Mairenbam Arun Kumarna first IWC state level non-state case prize badminton tournament ki sahi taramapan makhagi singles ki title lokre Imphal Western Club na sinduna Uripok Kumandem Lekai Dalaiba Club asigi badminton hall da badminton sanaroi Sahum Homfu Humdoina Sargyaduna Satarakiba first IWC state level non-state case prize badminton tournament ngasi Luisin Kre Luisin Magi Thoramda Deputy Minister Gaikangam Uripok Kendragi MLA Nanda Kumar Minister Govindas Kontauzam Badminton Association of India ki Vice President Amadi Manipur Badminton Association ki President Bijoy Koijam Tournament Committee ki President TS Birena Tharumapu Singwiki ngasi sanaki bachahi taramapan makhagi nupa masagi singles ki aroiba mesta Mairenbam Arun Kumar na Bideraz Salambu set ani sinuda maitiba piki women single ki sanaki ba aroiba mesta Ketrimem Mahesuri na ina kunbi buk maitiba piki sahi taramanga makhagi nupa macha amasung nabi macha ki singles title da RK Talensana amadi KSIS Mahesuri na lawkre Category asigi nupa macha ki doubles ki aroiba mes sanaki bada Hitler amadi RK Talensana gi jura amadi nabi macha ki sanaki bada Ice Belinda amadi L Daina gi jura mai pakre sahi nimpu manga mataki veteran men's single gi title CS Kamini amadi men's doubles ki title KS Surya Kumar amadi Maisnam gi jurana champion oikre sahi kuntra manga mataki men's single gi winner M Magonat oikre doubles ki winners na Maisnam Dipam amadi Naurem Robin gi jurana oikre Manipur Horse Riding and Polo Association na sinduna Imphal ki polo ground da polo team taramat huina sarug yaduna chatariba manga suba 57 Mountain Division Polo Tournament king asi sanaki ba ahan ba mesta ibudo Marging Polo Club Khongmanna Manipur Police Sports Club Team Sibu Panjal Mapan Sinoda Chauna Maiti ba pikre ibudo Marging Polo Club Khongman gi Panjal Singadu M Manihar na ahum suba amadi mari suba Chakra da Panjal ahum chanki o Somorjit amadi M Dolena ahum suba Chakra amadi mari suba Chakra da Panjal ani chanki atopa Panjal ani aduna S Sadananda amadi E Basantana ahanba amadi mari suba Chakra da chankibani ani suba meski sanakibada Singkhai hunba Polo Club Kompal na Mairaba Polo Club Khuyathongbo Panjal manga sinuda maitiba pikre Singkhai hunba Polo Club Kompal gi mai pakpagi Panjal sing adu TS Kaubana ahanba amadi ahum suba Chakra da Panjal amamam chanki E Cameruna ahum suba Chakra da Panjal ani chanki atopa Panjal aduna Y Suraj na mari suba Chakra da chankibani hayeng ahanba mesta Nambul Mapal Polo Club amadi Manipur Police Sports Club Team B ga sanagani ani suba mesta na Manipur Police Sports Club Team A amadi Eastern Student Club ani sanagani Imphal West District Football Association na sinduna YWC Malom Ground da team tara nithoina sargyaduna chathariba 3rd Division Football League king asi sanaki ba ahanba mesta MSC Malom na BBA mayang Imphal bu goal ani amada maitiba pikre MSC Malom gi goal ani adu N Gunamani amadi E Khagembana ahanba hapki ahum suba minute amasung ani suba hapki kuntramathui suba minute chanki BBA mayang Imphal gi amata ngaraba goal adu
Dolena Anisuba Hapki, Nimfutaruk Suba Minute Kibane, Anisuba Measki Sanakibada, PCC Maya Koibina, Sun Club Mongsangi Bugol, Anisunoda Mighty Babi Cray. PCC Maya Koibigi Mai Pakpagi, Gol Aniadu P. Sunil Kumar Amadi L. Digarna Ahan Mahapki Kunmari Suba Amadi Anisuba Hapki Yankitare Suba Minute Ki. Amaramda Lamsang Football Club Kudebang Lampagna Sinduna Club Asigi Ground, the Tim Taramangana Sargaduna Satariba, Nipan Suba State Level Junior Open Football Tournament King Asisanaki Bamesta, Eniska Uyumpogna Asa Singzamay Bugol, Ohum Amadamaiti Bapi Cray, Eniska Uyumpoki Goals Nadu, and Babuna Anisuba Hapki, Kuntra Nipan Suba Amadi, Nimpunipan Suba Minita Goal Anisan Ki. Atopa goal aduna Rupa Chandrana ahan mahapki tarani pan suba minute chan kibane asa singdamagi amata ngarba goal adu sadamna ani suba hapki ni phumathui suba minute chan ki ani suba match ki sanakibada Tauthang United amadi Horian singdamai goal ani chanaduna draw sat kre Tauthang United ki goal ani adu Lundaini amadi Arnorna ahan mahapki kunmanga suba amadi nimfu taruk suba minute chan ki Horian singdamai ki goal ani aduna Tom now amadi boy now na ani suba hapki yang kai taret suba amadi humfunipan suba minute chan ki hayeng ahan ba match ta TFA Tinungai amadi football club Wangoi ga sanagani ani suba match ta na football club Lamsang team A amasung KDYC kudebang ni sanagani All Manipur Football Association sinduna thasiki tang tara mangadagi hogodoriba chai tara mari makhagi nupi machagi inter district football tournament ta saruk yanaba Imphal West District Football Team Semnabagi Trial Selection Pangtholagani Association ge affiliate unit singna sahi taramari makhagi sanaroi taragi maming thasiki tang taruk fawbagi manungda association ge office ta yoholakadabani sanaroi singna lisingani subna amagi January gi tang ama natragana matungda pokpa oigadabani hari All Manipur Football Association meeting makhada chahi taramari makhagi nupi machagi inter district football tournament amadi kuntaruk suba junior boys inter district football tournament thasiki tang taramanga dagi horagani chahi taramari makhagi nupi machagi inter district football gi form pisan bagi aroiba matam thasiki tang tara fawani aduga kuntaruk suba junior boys inter district football tournament ki entry form pisan bagi aroiba matam na thasiki tang tarani manager meeting na thasiki tang Tara ni choy ki ayupung tara mathoy taba matamda All Manipur Football Association ge office ta pangthokani hari Ya school Kangkut sinduna Sri Gopal Dev Mandap Ya school da Kangkut tara mangana sarugyaduna Sathariba tara suba Reyes Trophy Mixed League kam knockout kang tournament king asisana ba Mesta IWKK Kangkuna Nika Kangkut Nilaguti Bupanjal tara taruk tara manga kaptuna maitiba pikre hayeng teka Kangkut pisum team A amasung Siva Kailan Kangkut Sagol Banga Sanagane. Nasino mag ingin sagi pau pizari. ICR Lampel Pataki Pangba Pau gi matungina ngasigi khwaidagi saki bagi chang asi degree Celsius kunmapan dasmik ani khwaidagi imagi chang na degree Celsius tarataruk dasmik manga nungsita yauba ismanil gi chang na ayukta sada marfu mathoi nungtildana sada yangkai mari nungjugi chang nil. Aroi bada maroi ba pau amukana pizari. City Convention lakliba tang taruk tagi international level gi conference pangthoktuna season ba horgani haina Chief Minister Okrami Bobina Fungdokre Hadaki Sangai Festival asi top pamong oibetanatana socio economy da chaun mating oigani haina Parliamentary Secretary M Prithviraj na Fungdokre amadi commercialization privatization amadi communalization ladiba makai India gi education system da kaidunung da mipung kudimak singsin bangamloi haina Delhi University ki din oiramba Professor Anil Sad Gopal na Fungdokre ngasigidi ISTV gi pau matang sida losin jare miang tabida basingbo amukahna karumjare